Ay mayam ngasidi khoi amuk lakjare ngasidi inaw nupi ga chaminarke tawbnebako yen thongbane mayam yen thongbasida leire mana thongbani yen che ko ironba di mi ani hum lole anina ado aigi mayam aigi channel se bono bu yen gi sina like amadi subscribe tawbiramo adali charaga habok to haijirage chara hoya xin lỗi rồi đấy nâng xin lỗi rồi nè mình đi cha cái hộp tao hay chơi cái chắc xin lỗi cầm đâu vậy cái gì đâu vậy hào nói nó bagat pa to cooker mo po ay ni borok sao đó chứ bộ mo hang gần đó sumay nan nam kala tham kana nom thế tôi không có đâu là cò đây cò lúc là căn rừng hảo rồi nhưng tụi nó cái đã video lắm sao hay rồi không kẹt cái bà rồi Soibum eronba ni sina mayam eronba di kawa ya de hảo em morok siêu chụp đi xa để bảo co Korean ni kan xa bố được Kashmiri mirchi dun ôm mà đấy mình xa được hảo gạo đấy Soibum này gì tôi nghĩ có khoa gì à cha hấp bạc kẹt cha bầu là ngay cha hấp bạc kẹt sẽ cha nhỉ cả thế là cha sơ luôn tôi nước cốt làm hảo à chăm bao nhiêu không có âm đàn sao thử bên tôi được không có nhưng mà âm đàn này để tôi sao rồi thế thì chỉ dùng chặt nó fresh rồi cơ anh thì tôi gì đâu nào mình đá căng một độ anh chặt như vậy vậy anh ra đấy mọi người chặt ra xin được mang hành đây là đây chỗ này là sắc tên tôi có sao sao hơi nhiều ta rồi cắt đi thầy thì thấy một chảo thầy thấy một chảo hay kì thế tôi bảo tụi mình ê không có đâu
공항들하고 집도 가면 많이 나가면 다녀온 게 돼. 그래 사과해. 가야 되나? 미안하니. ini misalnya ada bahannya kayak kok saya nggak ada bukan ini thì không đến hệ viêm phải ngồi viêm hâu nè Thế nào? Hả? 일단 색깔 릴을 잘라 가져도 진짜 약간 잘 먹어보겠네. 이거 뭐 되게 못하네. 짜보라. Heo thì đâu? 이번에 그냥 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 이런 거 또. Mình đang nhong nó đi bỏ. Đâu, cái bị xem ta lâu rồi, nó chả sợ luôn. 라떼 메이크스 해놔가지고 영자 해볼게. 아빠. 우리 Nhau đi. Cân 얼마나 잘 나오게 띵거도 띵 다 띵 띵토도 니를 니 띵거 해야 돼. 별로라 이거 Thấy bột tôi có máy hào kìa. 하우 이거 Anh thì hào, hay thế. 싸봐 이거 소리 잘 정리 좀 해. 사나 tôi quên mình không đi sa나. Mua đồ xà đến không? 빨리 가. Cái xà đến đây. 알았고 이제 왜 이래? Ừ. 나랑 누가 싸우는 거? Anh xà đến một rồi. 이거 몇 사람? Không thì cái đấy. 이거 몇 년에? 이거 몇 초대? 뭐 홍보 때문에. Em à, sinh thật. Mà sinh thì sinh thật thân luôn. Chẳng gì vậy? Mà sai nó bột tớ là mà lôi sản phẩm này sinh rồi. Thôi chứ ông cần thấy. Chắc tôi nuôi chát rồi bộ. Lấy đi hai đứa nuôi sau kìa. Sai chứ. Sao luôn? 옥 그냥 싸는 게 또 스쿼트 보세요. 얘는 그디 할 싸는 거 와요. 나는 더 오고 자세. 하. 나는
ꯉꯧꯕꯗꯣ ꯉꯥꯃꯨꯛꯀꯤ ꯉꯧꯔ ꯆꯥꯕꯗꯣ ꯑꯗꯨ ꯃꯑꯣꯡꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯍꯥꯎꯕꯅꯦ ꯍꯥꯎ ꯆꯥꯎꯗꯦ ꯑꯃꯨꯛꯐꯥꯎ ꯉꯧꯗ꯭ꯔꯤ ꯐꯥꯔꯁ ꯇꯥꯏꯝ ꯉꯧꯔꯤꯅꯦ ꯁꯦꯀꯦꯟ ꯇꯥꯏꯝꯗꯨꯗꯤ ꯈꯤꯇꯪ ꯍꯥꯎꯕ ꯋꯥꯠꯂꯦ ꯐꯥꯔꯁ ꯇꯥꯏꯝꯗ ꯕꯥꯏ ꯃꯤꯁꯇꯦꯛ ꯑꯣꯏꯔꯦ ꯅꯠꯇꯦꯗ ꯈꯔ ꯋꯥꯈꯜ ꯌꯥꯝ ꯊꯥꯗꯅ ꯌꯥꯝ ꯊꯥꯗꯅ ꯉꯧꯕ ꯁꯣꯏꯕꯗꯤ ꯍꯥꯎꯕ ꯇꯥꯍꯟꯕꯗ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯖꯕꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯅ ꯉꯧꯕꯅꯦꯕ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯃꯨꯛꯕꯥꯡ ꯈꯤꯇꯪ ꯉꯧꯔꯦ ꯌꯥꯗ꯭ꯔꯦꯕꯏꯕꯥꯅꯤꯅ ꯍꯦꯟꯅ ꯆꯥꯕ ꯀꯌꯥꯝ ꯆꯥꯗꯅꯣ ꯑꯅꯤꯅ ꯌꯥꯝ ꯆꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯦ ꯁꯥꯕ ꯉꯥꯎꯔꯦ ꯃꯍꯤ ꯇꯣꯠꯅꯤꯡꯉꯥꯏ ꯌꯥꯎꯗꯕꯒꯤ ꯋꯥꯔꯦ ꯃꯥ ꯃꯍꯤ ꯍꯥꯞꯄ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯕꯒꯤ ꯃꯍꯤ ꯆꯥꯃꯟꯗꯅ ꯑꯣꯕ ꯃꯈꯨꯝꯗꯣ ꯆꯥꯛꯁꯦ ꯁꯨꯝ ꯄꯨꯊꯜꯂꯦ ꯏꯕꯥꯅꯤ ꯆꯥꯕꯒꯤ ꯖꯒꯥꯗ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯥꯕꯅꯤꯅ ꯆꯥꯐꯝꯁꯦ ꯅꯥꯟꯗ꯭ꯔꯦ ꯆꯥꯛꯀꯧꯔꯥ ꯏꯔꯣꯟꯕꯗꯨꯅ ꯈꯔ ꯆꯪꯕ ꯆꯥꯁꯜꯂꯣ ꯃꯨꯛꯕꯥꯡꯅ ꯅꯣꯏ ꯇꯧꯕ ꯃꯊꯪꯗ ꯀꯩꯅꯣ ꯆꯥꯗꯣꯏ ꯈꯪꯗꯦ ꯎꯇꯤꯖꯣ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯂꯩꯇꯦ ꯎꯇꯤ ꯆꯥꯕ ꯀꯣꯛꯇ ꯀꯩꯝ ꯂꯩꯇꯦꯕ ꯃꯈꯨꯝ ꯆꯥꯕ ꯀꯨꯏꯔꯝꯃꯤꯅ ꯍꯧꯔꯅꯤ ꯊꯥ ꯑꯃ ꯍꯦꯜꯂꯦꯀꯣ 40 days ꯌꯣꯛꯑꯗꯤ ꯀꯩꯅꯣꯝ ꯇꯧꯊꯣꯛꯄꯅꯤꯅ ꯁꯥꯏꯍꯦ ꯃꯈꯣꯡ ꯇꯨ ꯍꯥꯎꯔꯦ ꯆꯨꯏ ꯍꯥꯏꯗꯨꯔꯥ ꯆꯨꯔꯣꯏ ꯍꯥꯞꯄꯣ ꯅꯝꯃꯩꯔꯣꯏ ꯍꯥꯞꯄꯣꯏ ꯑꯗꯣ ꯏꯗꯤꯠ ꯇꯧꯗꯣꯏꯅꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧ ꯅꯨꯡꯉꯥꯏꯕ ꯆꯥꯛ ꯃꯌꯥꯝ ꯄꯩ ꯂꯩꯖꯕꯅꯦ ꯌꯥꯔꯦ ꯁꯤ ꯃꯁꯥ ꯌꯥꯎꯖ ꯃꯥꯟꯖꯔꯦ ꯑꯃꯔ ꯆꯥꯕ ꯍꯥꯞꯆꯜꯂꯦ ꯏꯁꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯅꯝꯗ꯭ꯔꯥ ꯁꯤ ꯂꯣꯏ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ ꯃꯤꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯆꯥꯅꯤꯡꯉꯦ ꯃꯣꯏꯕꯥꯅꯤꯒꯤꯗꯤ ꯀꯌꯥ ꯇꯟꯅ ꯆꯥꯏꯅꯣ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠꯇꯤꯡ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯟꯗꯔꯁꯇꯦꯟ ꯚꯤꯗꯤꯑꯣꯗꯣ ꯋꯥ ꯃꯦꯁꯦꯁ ꯀꯔꯤ ꯍꯥꯏꯕ ꯃꯦꯁꯦꯁ ꯊꯥꯔꯣ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯕ ꯃꯊꯪꯁꯦ ꯑꯗꯨꯗꯗꯤ ꯌꯥꯎꯕ ꯍꯥꯏꯕ ꯏꯪꯊꯝꯊꯥꯗ ꯈꯔ ꯌꯥꯝ ꯇꯧꯗꯧ ꯅꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯩ ꯏꯀꯥꯏꯔꯛꯀꯅꯤ ꯑꯩ ꯃꯨꯛꯕꯥꯡ ꯑꯗꯨ ꯀꯩꯗꯧꯒꯦꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯨꯛꯕꯥꯡ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯩ ꯃꯨꯛꯕꯥꯡ ꯏꯆꯦꯅ ꯑꯍꯥꯟꯕ ꯅꯝꯕꯗ ꯏꯀꯥꯏꯔꯝꯒꯅꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯣ ꯃꯤꯔꯨ ꯄꯥꯛꯀꯗ ꯆꯠꯂꯒ ꯅꯝꯒꯥꯏꯗꯅ ꯑꯗꯨꯗꯅ ꯑꯩꯅ ꯑꯍꯥꯟꯕ ꯁꯤ ꯑꯝꯇ ꯆꯤꯡꯊꯣꯛꯁꯤ ꯌꯦꯡꯉꯣ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯎꯒꯦ ꯇꯥꯗꯦ ꯑꯦ ꯅꯪ ꯚꯤꯗꯤꯑꯣꯗꯤ ꯌꯥꯔꯤꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯆꯥꯖꯩ ꯅꯝꯃꯣ ꯆꯥꯛꯇꯣꯛꯑꯦ ꯆꯝꯄ꯭ꯔꯥ ꯆꯥꯋꯣ ꯈꯨꯐꯝꯗꯣ ꯀꯌꯥꯝ ꯆꯥꯗꯕꯅꯦ ꯌꯥꯝ ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯡꯁꯦ ꯋꯥꯔꯝꯅꯤ ꯑꯩ ꯈꯪꯉꯦꯕ ꯅꯨꯡꯉꯥꯏꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯡꯁꯦ ꯈꯨꯅꯨꯡꯉꯥꯏ ꯃꯇꯣꯝꯇ ꯆꯥꯔꯒꯗꯤ ꯌꯥꯏꯕꯀꯣ ꯃꯤ ꯐꯝꯃꯤꯟꯅꯕꯗꯨꯗꯤ ꯁꯨꯝ ꯆꯥꯔꯒꯁꯨ ꯌꯥꯝ ꯋꯥꯏ ꯅꯝꯕꯗꯣ ꯑꯗꯩ ꯁꯦꯝꯕ ꯁꯥꯕ ꯅꯠꯇꯦ ꯃꯇꯝ ꯃꯤ ꯆꯥꯃꯤꯟꯅꯕꯗꯤ ꯈꯨꯠꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯦꯕ ꯀꯥꯡꯁꯤꯌꯦ ꯀꯣꯏꯕꯥꯟ ꯃꯈꯥ ꯂꯣꯏꯁꯜꯂꯁꯤ ꯂꯩꯔꯦꯕ ꯑꯌꯨꯛ ꯆꯠꯇꯣꯏꯅꯦꯕ ꯌꯥꯝ ꯋꯥꯅꯤꯡꯉꯕ
ꯇꯨꯅꯤꯡꯈꯣꯛꯁꯦ ꯍꯥꯎꯔꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯁꯦ ꯈꯪꯗꯦꯕ ꯑꯣꯏꯅꯝꯕꯗꯣ ꯁꯤꯔꯣ ꯍꯔꯤꯕꯣꯞꯁꯨ ꯍꯥꯎꯋꯦ ꯅꯪꯅ ꯁꯨꯝ ꯆꯥꯕ ꯍꯩꯇꯕꯅꯦꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯊꯥꯒꯠꯄ ꯑꯗꯩ ꯊꯥꯒꯠꯄ ꯇꯧꯕ ꯑꯧ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯗ ꯍꯥꯎꯋꯦ ꯆꯥꯅꯤꯡꯕꯒꯩ ꯆꯠꯈ꯭ꯔꯣ ꯂꯣꯏꯕꯛꯇꯗꯤ ꯂꯩꯕꯤꯌꯦ ꯀꯠꯇ꯭ꯔꯒ ꯑꯩꯁꯨꯅꯦ ꯊꯕꯛ ꯁꯤꯟꯅꯤꯡꯉꯤ ꯅꯣꯡꯃꯁꯨ ꯅꯥꯏꯠ ꯆꯠꯀꯦ ꯅꯣꯡꯃꯁꯨ ꯏꯚꯤꯅꯤꯡ ꯆꯠꯀꯦ ꯅꯣꯡꯃꯁꯨ ꯃꯣꯔꯅꯤꯡ ꯆꯠꯀꯦ ꯅꯆꯥꯅ ꯁꯨꯗ ꯅꯔꯁ ꯑꯣꯏꯍꯟꯒꯦꯒ ꯈꯜꯂꯨꯅꯣ ꯇꯧꯕꯗꯣ ꯑꯩꯁꯨ ꯁꯨꯡꯇꯝ ꯍꯦꯛ ꯇꯝꯍꯜꯂꯣ ꯑꯩꯅ ꯊꯥꯛꯄꯤꯒꯦ 이ꯕꯦꯝꯃ ꯏꯃꯥ ꯊꯥꯛꯀꯦꯀꯣ ꯃꯥꯅꯦ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯑꯗꯨꯝ ꯇꯧꯍꯟꯅꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯃꯦꯀꯞ ꯇꯝꯒꯦꯔꯥ ꯀꯔꯕꯥꯔ ꯇꯧꯍꯟꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯗꯣꯏꯔꯣ ꯇꯧꯔꯣꯏꯗ ꯍꯥꯞꯄꯁꯨ ꯁꯣꯏꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯍꯜꯂ ꯐꯖꯕꯅꯦ ꯅꯣꯛꯏꯗꯅ ꯅꯪ ꯂꯧꯔꯁꯨ ꯀꯔꯕꯥꯔ ꯆꯥꯛꯁꯤ ꯀꯩꯗꯧꯋꯦ ꯍꯥꯞꯄꯤꯕ ꯑꯗꯨꯗꯤ ꯆꯥꯁꯜꯂꯨ ꯒꯨꯅꯤꯇꯥꯅ ꯃꯥꯅ ꯆꯥꯛ ꯍꯥꯞꯍꯜꯂꯦ ꯑꯗꯨꯒ ꯃꯥ ꯆꯥꯗ꯭ꯔ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯗ ꯆꯥꯛ ꯄꯨꯈꯝ ꯁꯤꯠꯅꯍꯜꯂꯣ ꯂꯣꯏꯗ꯭ꯔꯤꯍꯦ ꯌꯦꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯂꯣꯏꯗꯣꯏꯔꯦ ꯉꯥꯏꯈꯣ ꯁꯤ ꯅꯪ ꯈꯪꯅꯗꯤ ꯀꯛꯑꯣ ꯑꯩ ꯉꯥꯡꯉꯤ ꯑꯩ ꯃꯌꯥꯝ ꯆꯥꯔ ꯅꯪ ꯆꯥꯁꯜꯂꯣ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯅ ꯉꯝꯃꯔꯣꯏ ꯌꯥꯝ ꯆꯥꯔꯕꯩ ꯇꯥꯏꯞꯇ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯆꯥꯗꯕ ꯑꯃ ꯅꯪ ꯍꯥꯞꯄꯕꯗꯣ ꯑꯩ ꯇꯞꯇꯥꯏ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯪ ꯆꯥꯁꯜꯂꯣ ꯑꯩ ꯁꯤꯅ ꯉꯝꯃꯔꯣꯏ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯔꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯀꯛꯇꯣꯏꯔꯣ ꯃꯅꯤꯡ ꯆꯠꯂꯨꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝ ꯆꯠꯈ꯭ꯔꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯐꯤꯡꯖꯒꯦ ꯊꯝꯖꯔꯝꯃꯣ ꯇꯪꯈꯥꯏ ꯑꯃ ꯄꯨꯈ꯭ꯔꯒꯦꯕ ꯌꯥꯔꯦꯕ ꯍꯥꯏꯐꯦꯠꯇꯪ ꯀꯛꯄꯤꯌꯨꯀꯣ ꯚꯤꯗꯤꯑꯣ ꯃꯈꯣꯟ ꯇꯥꯏꯕ ꯑꯩꯒꯤꯗꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯇꯧꯒꯦ ꯂꯣꯏꯁꯟꯗꯣꯔꯝꯅꯦꯀꯣ ꯑꯗꯣ ꯇꯣꯛꯑꯣ ꯃꯤꯅꯠ ꯑꯃꯇ ꯁꯨꯡꯀꯛ ꯍꯦꯛ ꯀꯛꯑꯣꯏ ꯅꯣꯏ ꯑꯅꯤꯗꯨ ꯃꯣꯏꯗ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯪ ꯁꯤ ꯆꯥꯊꯣꯛꯑꯒ ꯌꯥꯝ ꯁꯥꯏꯗꯨꯅ ꯉꯟꯅ ꯊꯦꯡꯒ ꯆꯠꯂꯒꯦꯀꯣ ꯄꯨꯡꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯉꯥꯡꯉꯁꯦ ꯊꯦꯡꯒꯦ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯊꯦꯡꯖꯔꯒꯦ ꯇꯪꯈꯥꯏ ꯍꯥꯏꯔꯁꯤ ꯁꯤ ꯀꯥꯏꯗ ꯆꯠꯊꯣ ꯅꯪꯁꯨ ꯂꯣꯏꯔꯒ ꯆꯠꯈꯤ ꯌꯥꯔꯅꯤ ꯑꯗꯨꯝ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯣ ꯊꯦꯡꯉꯦꯕ ꯀꯔꯤꯀꯣ ꯊꯣꯡꯗꯣ ꯐꯖꯅ ꯉꯥꯛꯁꯟꯕꯤꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯣꯏꯁꯜꯂꯣ ꯀꯌꯥ ꯂꯣꯏꯁꯜꯂꯣ ꯐꯔꯦ ꯑꯗꯨꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯇꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯩ ꯍꯤꯟꯗꯤ ꯉꯥꯡꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯃꯣꯏ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯅꯣꯏ ꯍꯤꯟꯗꯤ ꯈꯔ ꯉꯥꯡꯕꯣꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯈꯔꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩ ꯍꯤꯟꯗꯤ ꯈꯔ ꯉꯥꯡꯖꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯇꯣ ꯃꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯕꯥꯏ ꯕꯥꯏ